Manipur Sports University Lingnabagi Bill, the National Sports University Bill 2018 ngasi Lok Sabha da pass tawkre. Manipur ki ngomkhai mangwa yabagi wafam laglaba phawbada ya government asum neglect tawduna leirabadi Manipur asi pre-merger status ta hanjinna bahona gani haina MPP na section 1 thamlagi. Framework agreement ti yawri wafam sing miyam da khanghanaba MP singa parliament ta pukhat halu haidna MP singi yumda amasung BJP mani MPCC ki office singa thamlagi. JCILPS Students Wing na hayeng dagi Impal Dimapur amadi Impal Ziribam lambi da task force sing thamduna mitop tangsilakpa thingba tribes sa thaba hawragani hai. Amasung fact finding committee ki khongthang athu matam da lokat view BC loko haina yo hawriba sigasu inquiry manung dagi khongchang handok pi haina Senior Citizens for Society Manipur apel toropi. Mayam khurumjari adom ni ngri bas impact news ni ai ke thaksom na hojik pungsa se phawgi baroi pau sing myam da pijari. The state asida sports university lingnabagi bill the National Sports University Bill 2018 ngase Lok Sabha da pass tawkre bill asi pangthok nipa nongzo mifam gi taruk suba bill waina Union Sports Minister Rajavardhan Rathore na hokhiba yumsakasa nimita Lok Sabha ge house sa puthorokhibani bill asi ngasi khanna naba matung voice vote pass tawkhibani. Lok Sabha da ngasi bill adugi khanna nabda Kolkata ge TMC ge MP Frasans Banerjee na Manipur khakta da karigi damang Sports University linga dori bano India pongba da linga da bani haiba wafam thamki khanna naba aduda atopa MP singasu bill adu sagot pagal loina Manipur khakta natana atopa state singasu sports ge excellence center sing hanga da bani school sing da sports asi lawdaba yadaba subject am ohendra angang singbu piklingai digi sports da mai onsinaba singa da bani haiba wafam thamki. State asigi Congress ki MP Dr. T.S. Mainana bill adu bu sagot na MP sing da taksin ki Sports Minister Rathore na bill adu ki matang da university asi ling lagadi sports ki maroi ba research training administration asing ba hiram kaya da kanaba pigari University of Canberra ga khusam naduna university adu ki faculty sing Manipur laiduna sanaroi abdi bhairu sing bu takpi tambigari bill adu da India ge atai state sing da offline campus hangbata natana atopa lebak sing da so hangnab ge provision yauri haiba wafam thamki. Khanani naba loraba matung Lok Sabha ge Deputy Speaker Tambi Duraina bill adu voice vote pass tawna lokhatki voice vote adu da yes na masing yamadagi Deputy Speaker na yes na masing yamna barina bill adu pass tawre haina lauthokhi. Knowledge is required. सिर्फ जोश से काम नहीं चलता कि इतने साल बाद भी हमारे देश के अंदर एक इस तरह की यूनिवर्सिटी नहीं है जो अपने आप में एक बीकॉन ऑफ नॉलेज हो, एक इस तरह का इंस्टीट्यूशन जो पूरे देश का मार्गदर्शन कर सकता हो खेलों से और खेल से हर सेक्टर जो जुड़ा हुआ है उसके साथ कि इस स्पोर्ट्स यूनिवर्सिटी के अंदर जितने भी कोर्सेज होंगे वो सभी कोर्सेज मणिपुर में चलाए जाएंगे. इसका जो चांसलर होगा वो एक खिलाड़ी होगा. इसके अंदर जो एकेडमिक काउंसिल होंगे और एक्टिविटी काउंसिल होंगे उसके अंदर भी खिलाड़ी होंगे ताकि जो अंतर्राष्ट्रीय लेवल पे खेल चुके हैं जैसे ओलंपिक्स या वर्ल्ड चैंपियनशिप यूनिवर्सिटी का मार्गदर्शन कर सकें. Manipur gi ngomkhai mangba yabi wafam lalaba si phawbada India government asum neglect tawduna lerabadi Manipur se pre-merger status ta hanjinna bahona gani haina MPP na succeed wa thamlakli. Nakalabaramda India government ki mioi mari na saba survey team apana Manipur miyam da piram khiba thajaba adu matamda thabakta onthok trabadi MPP na makhalba ka kaya gi khongchang sangsel lagani haina su laukthokre. Ngasi pologround maning da leiba MPP ga office da pawmi siga unaba mada party is ki president oinam Jogendro na hai hauki bazulai kunmari abadi kunmanga da all political party ki mihut abadi India government ki makok thongba Sri Priya Ranganathan Joint Secretary Ministry of External Affairs Bangladesh and Myanmar AV Dharma Reddy Ministry of Home Affairs Border Management Lieutenant General Girish Kumar Surveyor General of India Amadi Anil Kumar Bamba Yaupa Chairman Land Port Authority of India ki survey team abana border pillar number 81 amasung 82 subsidiary pillar number 81 mathakta hanna yenglaba patungda primary pillar number 81 miyam gi irang lakpadagi yengsin khi loinana team asina
border pillar si say na balai hai pa kaloi na tha amagi matungda amuk resurvey tawba haini yana ke debu masigona tena bada Ministry of State Home Kiren Rijiju na Raya Sabha da Manipuri boundary ki matang da say na balai te hai pa wafam MPP ni yabangam loi haina President na sina phangdokhi ngasi ki pawgi mi phamad da saru yakib MPP ki General Secretary Administration as Gita Sen Maitai na phangdokhi bada handak lakhiba survey team matana state asigi say na ribang ngang khai matang da laikhai tana bamong da lakpa mande laibak miyam gi oibai su ma lakle loina na irang ase laitok pa yana mamong da lakpa hebo aiba say team aduda saru yakib officials singi daiti yaw to wafam na mek sek na takli hojul lai riba nga asina su hojul lai riba ngam khai gi say na basi tung koi ba oro sin purna hona ba pam badaki pam da bagi mong da lady haina General Secretary asina baral siki Minister of State Home Affairs Kiren Rijiju na Manipur ki boundary da yenable iti habidu ki matang da maana haribedu madu MPP na khak yaba ngamlo yam nang sa thijer bedi Manipur ki lajari ba hojiki area dising kun thoi sahum kun taret masdagi sum pixel lakna akoi kari orgadi ge habe se MPP da nunang da banati karigumba Bharat Sarkar na akoi bu neglect toraba adu itardi pre measure status to ta na hona gani habe si MPP mai gi swaina thamjage ana hai riba boundary pillar me amni khode apprehension lai akoi no mitu dum hai taching na akoi han lajeram ba kabo bili bak da khoi tangai phadna khoi tanjin bai phim la ani haju lai riba charang na ba Minister of State Home Kiren Rijiju na ngang hi ba wang sangang Government of India gi representative lakpi gi ba moi masana no mitu export ngang bi gi ba phumdu adu athu mandam thabo no thok pinabi damukta MPP na appeal tawjari kai gum thabo no thok ta taragadi MPP na makham kha khuding ma ki khoi khong changan ba sem sa ba lajari Union Minister of State Home Affairs ki Pampuri Kiren Rijiju na border pillar ki matang say na balai te haina parliament pi ki wafam adu Committee on Protection of Indo-Myanmar Borderland Protection condemn thoroughly Article 371 lamdam asida sanaba yaroi amadi naga peace talk loinana framework agreement parliament ki nongzu mi phamda pukhat wa haibo demand ka tawraduna Raya Sabha ki MP ani Katimayum Bhavananda amadi ti maini ki mayum da ima sing amadi apunba Joint Committee of Amuko CCSK amasung USAID ki thawmi singna thomjin kre ima sing aduna ahan bada kaisapa thoksom laikai da leiba ke Bhavananda ki mayum da thomjin ki miyam gi ihun khangdaba MP pham thadu maribak yolaga pham kon gano haibo kholau lauduna ima sing lakhe Manipur police ki team malaktuna irang adu laksinna bohona ki nakalani ki marakta yanaba puraktuna ima sing na memorandum pisin ki Napi Samas ki Ima Ramanina MP ani na miyam gi ihul khangna miyam na pamnari ba wakhalona se may sengna thonggadabani karigumba ngamdaba tarabadi leifak irang thokani heba wa phongdokhi makata na Ima singna khombong Joypur khulda leiba ti may ngi mayumda thomjindana memorandum pisinki Parliament Federal Authority, Miam Yapama Tabak Toro, Aduna, Loida Parliament Mogi, Inasia, I'm going to Tori Bapunabaksha, Mayak Sheng, the Lafopira, Waita, and Naba, Aduna, Miam Yapama Tabak Toro, Mahak Pam Tadogodovani, Akapot Tadogodovani, I couldn't shoot with a Matamina, Pewa, and give a Kailo, I got Nasi Karigino Parliament, Lafora, a chamber. Apama koi miyak ya apama la sabta di shoya ya ro shini oya trati ko Manipur mai haurani ai koi mayam de hatok lo do ba masi hataw ki matam na Manipur je mai haurani ba Parliament India lengak amasoi national mani ki baraktal inari ba framework agreement yawi wa fam sing miyam da khanghana ba MP singna Parliament pukhat halo haiduna lengak liba BJP ki office ba sang MP CC ki office ta mahiro singna thamjin kre Kanglai Students Association ke Segilam Singh Makada Mahiro Singh Ahan Bada BT Lambi Talaiba MPCC ke office tamna Thomsin ke Mahiro Singh adu police na party adu ki thongal da thattuna thanki Mahiro Singh na Manipur gingam khai kai biaroi framework agreement miyam da khanghan lu hai ba kholau sing lauki tungda Mahiro lup asigi mihut mari Congress ke office ta sanghanduna party asigi General Secretary da memorandum pisin ki Muhammad ki thololaga Mahiro Singh aduna Governor Maringi lambi da fauduna lalaga ditai pa so tek laiba BJP office ta mangtamjin ki Muhammad da hanana ngak sendra laiba police na barricade mapal da thattuna thamki lakhiba Mahiro Singh adigi maraktagi Mihut Singh khankatuna party adigi Mihut Singh ga unana ba sanghan ki loinana Mahiro Singh makai de ki su memorandum pisin ki
political party sing asigi mihul na salaga hujuk tawriba monson parliament famliba MP sing gi market gisu asing lo assembly asida sarang nariba naga indo naga framework agreement si puthok pituna karino habado khana na amadi laiba khoigi indo naga framework asigi yasinna bi damakta manipur gi integrity da sok loidaba karigum condition amata da manipur gi territory asigi yasinna ba purak ba yaro amadi asing lo ba indo naga framework agreement asibu miyam da karino habado sab sab khangal lu haina khoi ngasi demand tawra ngasi mangdam se bisan balak pane monson gi assembly hujuk pang famliba parliament monson parliament je sida puthok laga khana na da mana puthok kadawni haina khoi taksalam bane Manipur da Article 371A san halakpa yaroi haidun ngasi hapta minuthongda maitei pangal singne wakan infam sathakre Muslim Council Manipur MCM Manipur Muslim Welfare Organization MMWO amadi minuthong happy sata Social Welfare Union na pun khosam nadana ngasi gi wakan infam adu sathakibani wakan infam adu saruk yakhiba Manipur Muslim Welfare Organization MMWO gi President Abdullah Pathan phongdora khibada NSNIM amadi India lengaka wari sari basi ke warasin prokna bahona pada Manipur gi apun biga saktam da soal pa yaroi Manipur da Article 371A san halak pa yana leri basi ki bayok ta wakan informasi sathabani India government na Manipur da Article 371A san halak pa yaroi masi yana manaba ek amat san halak pa yaroi haina mahangna phongdoki Manipur da Article 371A clause sanrak pa yabagi phibam lak pasida tasena haira kanda masigi se koi di parliament masigi bill chi pass to yaroi masigi mana ba yega masana basu yaroi pass to basu yaroi haiba posakto maduni ngasi koi maitei pangal miang bolona ngasi organization singna ngasi sit in protest to jari ba se maitei pangal ipai pu singna apul bagi sakam nga na bohona bada manipuri interest kana bohona bada manipuri identity kana bohona bada chanchan ki bu khongjang amasung thawai na pontha pi khiba amasung Kemsing nak khuding makto ngasi jo masa ikoi na madui thodang do saptara jana bagi damakta shem saraga lei habisa government of India amri NSNIM na saptara khangidam ni JCLPS Students Wing na hayeng digi Imphal Dimapur mani Imphal Ziribam Lambi anida task force sing thamdana mitop sangsalak pathingna ba drive sa thaba horogani hairi ene masagi mata da ngasi nungthil konjeng hazari lekai dalebe JCLPS ke loisang da pangthoke pa pawmi singa unaba mada JCLPS Students Wing gi convener Manjit Sarang Themna pongdoro khipda National Highway ani makta mioi tara na saba team sing thamdana mitop khandok na bi drive asi sathagadabani yumthang nari ba shamda National Register of Citizens NRC phongkraba matungda mitop lak nipu gi mathakta khangdok pa ngamkhre Zeribamna singwa fam sing dike JCLP Students Wing na phangba pawda mitop sing asi Manipur da sangsilak le haibi gi paw leiri makoi sangsilak pa thingna ba Manipur police na local section thorang da drive asina mating pangani haina phongdokhi Manipur police na mitop khangdok na ba check tawa matam da sam dike lak oiragadi NRC certificate pai bra haibi yengbiu voter ID card pai ri haituna hekta mak sanghalakpati langani lambi ani sita passenger service tariba sing na so mitop pusin birakanu haina so mahangna appeal tawrakli Tuan ba transporter gi chil naw sing na su ekoi mitop sing se ekoi masagi voter ID khak pai ba aduga Indian ga citizen amo ergasu koi ningthina document verification tawduna pusin biraktana ba appeal tokjogol na karigumba hairiba nan local sing si masagi saktak se yauduna pusilak pa taraga di madu ekoi thoning da ba tokdok sing tholok pa ya haibasi koi gari gi sin naw sing da thamjabagol na ekoi joint committee on alignment systems to knowing na yam hakchin laro kan ekoi mitop sing asi takthok na ba khandok na ba drive and verification ekoi task force same kan da ekoi hayeng dagi dori basi da ekoi makata na ekoi akan ba firi ba lomina na ba leba sing nung ekoi lep le habasi ngasi media gi thong da podum jai Manipur University ki Vice Chancellor ki mathakta inquiry jathana ba sengki ba fact finding committee ki khongthang atuba matam da lokat piu BC loktho haina iho hori ba miyam na so inquiry ki manung dadi khongjang handok piu academic year ama mang bahaya ba ki fibam da lak pasita ki kalhora si haina Senior Citizens for Society Manipur ki market ki mari laina ba singa fil tarokti Manipur Press ko ta pangtho ki ba pawmi singa unaba mada Society SK General Secretary Professor L Sadanandana inquiry ki manung sana MSRD na BC Pandebu Tama ki lipi na mahaki matakta tijina ba lokal pa khongthang taram na OA niyongi matungina BC asin office ta phamna leiraga inquiry sathaba yade fact finding committee sina thangzila pa khongthang singda musu mutama so musana angam thakta mating pangbiu committee asi khakta ta inthok labadi asumba puthokpada matam sangani awaba mayong na bayai namit humpu mangani surok laba iho asi athu matam daloi sinduna tangdu laitana mahusagi punsida hanjinna bohona badai koi puna saruk yamina se haina mahakna phongtoki Strikers Kambu Musugi community ahum haitare association ahum da appeal tawjai cooperation pibio strike se suspend tor tambiu patam khaldang
thà mà cái tâm chế atuga madure da pen da ba si wali si togada ni kokane hai bitu say for example during the inquiry committee ki man inquiry tawringi sida Ade Prasad Pandey si ma station lip to haloi dobni hai ba wapum chu hai yes atudi masana lani nei kanji strikers Nakalamarumda Hazu Chatariba Raya Sabha ki mifamda status ki Raya Sabha ge PKSS Bhavanandana Manipur University ki Hazu riba wato ka sigamari lenin University asigi head of department sing ham thato pa leitri have wafam yam nakan yaring deba phangdokre asung wafam yam da thammo haina Manipur University students union ki volunteer singna University asigi registrar gi yumda protest tawkre ngasi mani musu ki volunteer singna kwakitela khamna kai daleba MU ki registrar M Shamkeso ki yumda unabada yumda thomjin ki adubu registrar masala itabana unaba phangkide Nakalamarumda MU ki BC Professor AP Pandebu Lippi kibaga Manipur University ki community na sangsilaba agitation ki bariya mata laida de loinana hausa lari balenga kasana BC ki lip ka musu mutab di musa ki agitation bari laina hannaba hondari basi laibak tivni haina musu ki General Secretary Al Kennedy na phongdorakle amarumda musu ki makhata ba khongsang ama oina government ki oiba hoarding singda pen tawbaki khongsang su ngasidi ki hokre Kawas Singjamei Tangmiban Kongman Sangai Pro Kasampara di Kongman na singma fam singda Tetlamba Langa ki poster amadi hoarding singda musugi thomi singna pen Tyson ki Akhoi na talib dabi do lip to da akhoi ki agitation ngai lan da kari pan kari yauge ba ma masana lip lawzaraga masana chachagi bane ba masana lip lawzara masana chacha du da akhoi MU ko tawri ba agitation ji ga sida kari mai laina ge ba sida ina mari laina halaga moina akhoi ki मैम लान उहनब मुसुन तौरी पोसिदी लान उहनब पोत अमा मोइना चलिबसे सि लैंगाक सिगी यामना साथिना सोइबा सिगी पांगदबगी नेचर ने हाबसे आई ngasi media ki thong thamjage sengna Manipur University community na Manipur University asigi Vice Chancellor Professor AP Pandey lokto hain khongjang sang sileba se support tawdana all political party ki silent solidarity rally satke tawbada thingba pikre Manipur miyam amadi university community ki asumba khongjang namthaba lenga ka asumba khongthang oidoi haina veteran politician Okram Joina phongdokre ngasi ka wa pukri community hall dagi hawdana all political party ki bihut yawba silent rally ma namiyo matung satke torokpada Impal West ki makok thangba police officer amadi SDO yawba team amana thingki khongjang loi sing aduna silent amadi peace rally du mapung phana salhalu haina official sing adu ngahak ningai sangdana ki adubu official sing aduna Impal West district ase CRPC ki dhara samagni fu mani solai bana rally adu ayaba concern DC ni people like haiduna thingki tungda Impal West DC ki serola walla patungna rally du loisin ki loinana lanai garida Kansipur MU get musu muta musana satri rally hunger strike ta sarukyaki ngasi protest adu veteran politician Okram Joy hanage MLA Arkanan Dr NCP Joy Shiv Sena Manipur State ki president M Tombi CPI Manipur State unit ki L Satin Kumar Yauna Congress CPI NEITP Trinamal Congress Shiv Sena executive members sing amadi maike idom da leriba mioi kana sarukyaki rally du mari leina Okram Joy na haikibada Manipur University the sangsale ba khongsang asi maram sai loina ngasi khongsang asi maroina Manipur University ki community khongsang adu support to boina shanti oina sanna ba hona bani adubu mari leina ba authority na thingba pirakli ba silai bak thibini adubu Manipur University wa thoka si kitung koi ba waro sinama puraktri phau pa makhata na khongsang sangsen ki gani haina mahagna makhata ki The man has taken a lot of suppressive measure. This particular thing, we requested the permission. SP has recommended. DC has refused it. I do not know whether it should be anti-public, it should be illegal. Such activities on the part of the people should be allowed to take place. This in order to promote democracy. And the present ongoing strike in the Manipur University against fully justified. They are fighting for justice. I don't see any reason why the state as well as the university and also the students community have been subject to such harassment, prolonged torture, and this is not done. This is going to destroy the democratic foundation of the state itself, the system itself. Housing Manipur University ki lady bawa thok asilo sina bakang na Students Association case in ngarang ISRD Minister ko unana bahona bada unaba phangdabati ki MSRD ki Joint Secretary JC Hosur go unakre unabatu da wathok asilo sindra mahiro sing punsi kana na bataksin ki BC bu tham ki chuti pidun inquiry sathabagi mahutta khodak ki loktok kadabni han taksin ki haina case gi serola mana hairakli Rajniti ko iba khudong sab yenglaba
Okram Zoina, BJP ki Tokibda, party Sida Kai Bakarisulate, veteran politician Asina Tokrapasu, Langtaval BJP Mandal Kaidana Lady Haina BJP Pradeski spokesperson, Professor S. Tikena Pongdokri. Nitaipasu Tekaleba BJP Manipur conference hold the Paumising Unabamada, Professor S. Tikena Hakibada, veteran politician Okram Zoina, BJP ki Tokibasi, bot politics ni, bot Kana Bahonabada party in the song was state as the Yamato in the top of Togni, Masida Karisu Anobanate. Okram Zoina BJP ki Tokraba Matunda Langtabal BJP Mandal Mutale Highway Wafam Madu Aran Mani, Hausiksu Langtabal Kindri Manungsana Lariba Lilong Nagar Pansaita, BJP ki councillor Mangam, the BJP ki put a subminariba LJP ki councillor Mari Sapsana Lai Loina, BJP ki Sasan Lady High spokesperson in Makataki. Pagi Mifamada Saruyakiba BJP Manun Pradeski, Treasurer Robin Blackin Hakibada, Okram Zoina BJP Tokibada Langtabal Kena the BJP Santabi Wafam Late. Langtabal BJP Mandal Mutpalatri, Lakadra Parliament election da Okram Zoy Yaldrabaso, Langtavalda BJP vote Yam Hena Fangani. Okram Zoyna BJP Toki Basi Asoba Ipak Amadi Kongol Masama Putkibika Pankang Haina, Mahana Fondoki, Nasiki Pagimi Pamada Langtaval Kendra BJP, the LJP councillor Singsu Saruyaki. Siri Ojoina BJP Tado Chakrakanda, Langtaval Kendra BJP Mandan Mutale Gaise, Masimakti. Haiman Matok Rank, Alimaramdi. I go use it, Langdavan Kendragi, active member, Samaga Kunmatoi, Maduga Konaba, a primary member sing Layeva. Aduna, Uzik, Lilong Nagar Panchayat, Baratia Janata Party, a CR person with Rekogi Sasole, so Rubber National Party, BJP Gumda, Siri Ozo Gumama Toki, they sing Ipak the Congola, Mutki, Gumani, Maduna BJP, the Sopolite, Langwan Kendra, the Sopolite. Indian National Congress ki khwadi wangba body Congress Working Committee ki member oina han ki Deputy Chief Minister Gaikhang ambo khalakpada nungai ba phongdo poina mahak pu op ki thoram pang thokre laiba ka ki khwadi leader ba political party ama goriba Indian National Congress ki Congress Working Committee ki member oina mahak pu khalak pasina Manipur da natna Assam lokthok laga lem horiba awang nopu state sing gi oina di ahan ba oiri Tameno District Congress Committee na Sundran Singh Menong Daliba Tribal Research Institute auditorium da pang thok patharam atu ki athoiba mitung ni noi khipa Gaikhang amna CWC members sing oiba mifam sing the state sing asigi miyam na thengnariba maroiba issue sing pukhatna warasin purna phonagani state asida phongphong sana leriba su sing asi tuna loisin bana ekoi punama ki yaipa boigani Rajya Sabha mifam amada Union Minister of State Kiren Rijiju na Manipur miyam ihul khangdana ngamkhai gi soina balai haina phongdoki balai bak thibani tongan ba civil society bani Manipur ngamkhai de leriba khunjasi ngamkhai henjelakle hariba wafam leibana Masi kup ni yang singe haina wafam thambiram labadi Manipur miyamna penerang godabani nakalamaromda Manipur University ki BC ki matang su BC suti pibina irang nem thabangam loi khalle suti pibi ki mahuta transport tawkhibada khayamu kai leiba jano miyam gi hul khangna lenga na khongthang lokhalakpada Congress party na su sauna mayong yaroi dab leiti haina mahangna phongdoki border bill ke matang hai Habadi border pillar number BP number 81 say masi karigumba aswai de sumdabari haidana namko henda nandu ai lai thibani ai maramdi leiriba mafam madu lai ni sikana hongine hongdo hongjin tawrene haibasida without as even the slightest concern about that. Other than hiding the idea of Rashina, hiding the shit, they are most of them, some of the young hiding. Can't doubt about the hay. Mado, I am hiding. I want no day, a thousand. Madu showing the gay, I said, must like activity. Manipur yauna lebaga sigi mafam kaya da Indian Security Force amasung asobu kanup singna Unlawful Activities Prevention Act, National Security Act, afaspa madi anti-people law singi marumda misamya na sa thariba miot minay sigi mayokta thabak toriba human rights activists singda o nabi ki thong lepu haiduna wakan infam sathakre haribu wakan infam asi United Protest Program gi makhada ngasi lebaga sigi human rights ki tongan balup singna siduna Delhi gi Parliament Street Sathariba campaign is Saruga Manipur su Committee on Human Rights Manipur Sindra Sathakibini Kwakatila Kamnekai Community Hall Sathariba Wakani from Asigi Matana Committee on Human Rights Manipur convener Folindro Konsamna Haikibada India Gilan missing na
Manipur yauna Maoist amadi next light na sohalaba mafam singda leriba misam miam ot naibigi thabak leptana sattaduna lagli madagi mathakta mioi kaya hatpa mangan khiba amadi nupi oibi kaya wikai kumnaba mangan bigi thong sathari asiguma thong singa se thengnaduna mioi bigi hak kanna bahonariba human rights activists singda India ke security force singna phaba punba yauna makhal kaya ge mion mine sathari ba mion mine ase thengnaba haibasi apun bigi kholau galoina na kongjang mathautai masigi wakalunda ngasigi wakan famasi sathabani haike 사실은 그 통로보다 핫바 가파 로이나 레이저리바 등바 뉴피 미암 싱가도 앙음 평나 미암 마망다 퐁퐁나 먹기 이제 댐싱나바 얌나 등바 먹을 먹하기야기 мет미니 미암 얌 사티나 거기 어와나 낭이 그 스테이트 테러리즘기 마역다 낭부 코디막 모두 파진바 디텐토바 제일라 탐전바 나트라가나 모두 사일렌트 킬링 동안바 안신 액터 마야마마 거메나 시너가 모두 하톡바 sungma mayamama sathrak pasina maram oiraga ana hirang khudimukta leiba sungma met minimum sing sakoi strongly condemn to bugol na koi modi sabsab justice phangna bagi adum lambi ma sakoi thimina bagi tangai patabadu ngasi koi khudung sab longina se Khajingda pojan toksile haiba pau phangmati food safety bisupur ki kangbo bana ngasi namol kaithela drive sathabada khajingda angang masu sangtuna hena phajah laga yolamba thena badi ki khajing singadu test tawna ba phagat kre loina khajing singadu ki masu sangna ba powder su phagat kre drive adu food safety bisnupur ki designated officer y surendra badi food safety officer m dinesh ani gi lising makhada namol kaithel ki ngari yon phanggi dukan singda sataki bani drive asi moirang kaithel amadi bisupur kaithel singda su sataki hairi ngasi social media da akoi gi khajingda machu sangena ama pau phangwadagi akoi Bisnupur food safety enforcement wing na ngasi namwon bazar da koina ngari yompham dukan singja koina type chathaba matamda hairiba khajing sing ase makoina machu akoi gi bazar dagi lobone ti hai adu khajing je lobo matam se da makoina machu je sangnana ba makoina machu powder oina pire ba powder tu akoina khajitang leidana akoina phagachare powder tu kari powder no haibadi akoi chu khangde test tawdri bani na aduna haiba khajing sing si chaba dhaksang songningai oibara oidabara haibadu test toraga mayam puna khamina chena akoi Bisnupur food safety gi mekedi gi thamchar Lona Tinkraba Kanglipa Communist Party AKCP ki ladmi sanglup amoriba military joint committee sanki bagi ahomlok subong pokomon thoram ngasi party ki general headquarter da sabatharam ama lobasi president thauba luang na mayai tangbal lokdana pangthokrai haina Kanglipa Communist Party military joint committee ki secretary publicity and propaganda ningthem mangang na thadrok pasero laman hairi lobasi ki atai kayat singna leiriba mafam singda su komon thoram ase pangthokhi hairi Government of the People's Republic of Nagaland GPRN amasung Government of India ki marakta inaki framework agreement asai ahum harak ki anniversary pangthokre thoramadu Naga People's Organization NPO Senapati District Students Association amasung Senapati District Women Association apuna khusabnadana Senapati Public Ground da pangthokibani thoramadu da saruk yakeba United Naga Council gi Vice President oriba NG Lorina Naga sina kuine ki horpa ihona mai palktuna hojikti framework agreement inare Naga ihogasi malem pumbada sakhang bagaloina na framework agreement asu kai khumnariba asumna atopa singna su kai khumna kadabani Naga singna thangnana leriba singa ingna singna laimina ba khongthang paikatuna lagli khongthang asibu khodong sabalogi haina khalaklabadi Naga singna kaidonungda temsinna ba tawroi hojikti numit asidiki hona Naga singna wakhal haksang sem saba hogadabani haiki Tharamadda Senapati District Kundaba Mau Maram Paumai Amadi Tangal Puruki Yauna Miyoi Kana Saruyaki Miyamna Thoram Aduki Manusana Kolau Kaya Masu Lauki Manipur Naga Revolutionary Front Manipur de Labor Naga Sing the framework agreement ki nungi oiba warol khangdringaida han hekta warol sinam de lep kono haiba wapam tamlagi Franasina Hador Pasero Lamagi Matung in Mari Ani Longba in Jagi Lusing Basing in Moitemda NSN IM Lusing Basing as Pangtakre framework agreement asiki Matung Dadi India Langana Matakta Laiduna Naga Miyangi Matakta Subnam Sasam Torokani Miyamna New Delhi ki Kuyada Hingbiki Tong Tadok Lasi Loina Miyam Puna Kusam Nadana Amatoiba Wesia Wahensi Hana Maka Tarakli Matang site break lojiki break matungda Uzwala Yojana na lebakasik lairaba imung crore mangada land LPG connection pip ki pandam ngasi yoragani habi pau di Manipur sumale ki tongan bai pau sing puduna laksagi impact news pumi tadon lebio mayam mukana taram nong sari bulletin asik maka thapa pau mayam da pichari
Manipur da sagol makal poni asi masing asum hantarakpana hojekti sagol makal asi Manipur da lising ama phana leitre makoi bu yokat pina balagan hona bidaba maramna landam asi puari ga sagol naduna lala ba sagol makal asi mut ki biyaga ki balaire ina masiki mata impact news ki reporter Katrimayum Premsan amadi camera person Gurumayum Bhumesotaki kanaba report ama Sagol kangji hai masana malem gi miyamna polo hai na khanari masana asi Manipur malem na kudol tamkiba lamna masidagi haukiba ilhongodi leglaba masana ni haina Manipur gi miyamna sauthoknari adubu hari masana asida sijinari ba Manipur gi sagol makal poni asi lamna masidadi ngasidi chanafam leitabagum yamna kudong tiba marakta sagol sing asi lairi Government of India Ministry of Agriculture gi ming makhada state singi Agriculture Department na chahi manga khudingi Queen Canal Livestock Census haina sa san sing musing thibi thorang paketuna lakpagi saruk ama oina haukiba sahi English nga ahumda Manipur gi sagol masing thibada puna sagol masing lising amaga chanipan profudra humdoi fangki loinana madugi matung sahi manga lerega English nga taret lising nga nipan gi masing thibada Manipur gi sagol masing asi lising amaga chani taraga nipan da hantarakhi makhatana English nga taramathoi lising nga taranthoi gi masing thibada sagol masing lising amarom tamak leramki English nga taraga taraga nipan gi Queen Canal Livestock Census haibadi Manipur gi sagol sing masing thibagi report hoji fawi ko form latri adubo Manipur Pony Society haiba loop asina tongan loop sing amadi sagol pusinga khusan maduna haukiba English nga taraga mari pangthokpa charakna loba survey gi matungina hojik fawda Manipur da sagol masing chatuk umdagi hena latri haibasi miyami kwai nurangna opam amani The biggest human tragedy, the biggest tragedies of the Manipuri civilization haiba taragadi akhoni yam pongjariba akhoi lamsidagi sagol kangjai dagi polo pokibani hairaga sagol je Manipur da leribasi sagol masing je hojik yam handare Sagol masing hantarapagi asabu maramasi makhogi chakta famafam lektabana oiri mamangai matamna leramba sagol singi chakta famafam kya lenga ke asabu building sajalakpa amadi mafam kya amasu makhatana tongan ba building sing sanabagi damak lawsinduna fencing khaduna thamkiba maramna sagol singi chakta fam leitabagi asabu maramama oiri makhogi chakta fam lektabana lerak khulak amadi asabu lambi sing thorakpana fatta haudi plastic sing tongan ba charoi da pot kya sasalakpadagi food poisoning sing tawraga sibi mathakta lambi de chatpa gari singna tenglambadagi sagol kya tatana shiri shira narga tabju ai lekai da kongai am shawre poni si ado wai dadi poni na hairaga yong nabagi dam to honari potubu fajana masing yamna wadi hai aduga hojingna lambi sorokta thadoga kajing goya da thadoga mapu pandaba dong tawre sanabung kangjebung hanya lejambasi loina maksi sasan gi raging ground ni population sina demand torokpa Manipur da leriba khogi playground khodimak lekai khodimak da community own na lakre adaragi developmental project yam lakre Amaromda Manipur gi sagol bu nusijaba lanai loop sing maru oina Manipuri Pony Society Manipur Horse Riding and Polo Association gumba tongan ba loof kayana sagol sing bu kannama kan honori adubu lenga ki miyang sangbi dabana kudong sar ba kaya amadi adumak mayuknari Lamfel pata hojik Manipur Horse Riding and Polo Association gi miyang makhada leiriba Manipur Pony Breeding Farm asida chahi amada sagol masa kundagi kunthra romdi puthokpa ngamli adumakpu sagol sing sekta phumningtina leitaba maramna adugi matik kudong sar ba mayuk nabana sagol sing yokhatpada awaba madi oiri Panmiya badi mamang na palamba Congress lengak na Manipur Pony Conservation Policy haina policy sembiramki adubu hariba policy asi maming tagi ngai duna ngasidi kare sukana ofangduna leiri government na traga administration yenga basi magi long term vision nama aduga hojik tangai phadana khoigi rapid reaction sina kari tawdabno haibadi akhoi kudang oina lambi de leriba sagon maya akhoi appeal kari no haibada government na grazing field khara Imphal East West Bishnupur Thawal Kaching asigi area size da pira supinga chawsu chawna 500 acre 600 acre sugum gi grazing field se thambiragadi sagonje khara hingadra hagi madugi wakhandani Manipur gi miyamna pony kalu sagol kalu haina matam kya gi mamangdagi kholau kya lauduna lakli adubu kholau sing tabi gdaba singna mana menshinduna mamit usinduna laikhrabada Manipur gi sagol sing Manipuri pony sing gi marai bak kari bhauragani haibasi miyamna taksi sonari adubu hojik pali balengak asina pony gi damakta tongan ma thorang sing bahar kani haina laukthokrabasu ngasi phawbadi haiba thorang sing adugi mathakta ahima miyeng sanguna pony sibu kannaba thawai yauna honabi mamidi tawa phangdri Camera person Gurumayum Bhumesotaki Magolena Problem Jariva ai Katrimayum Premsan Impact News Imphal Moredagi Myanmar rom da gari sangbada thingba laikhabasu Myanmar rom dagi More rom da panba thingba laitana gari sangbada thingba laitaba sina Indo Myanmar gi mari lainaba
Marida Akaiba Lakada and Mori the Mipai Paunare, Mori Rom the Myanmar Rom the Gari Sangba, see Hokiba Me, Tagi, Tang, Mari the getting with Ham Kibani Heidi. Gari Sang getting Basing Matata, Myanmar Immigration Officer, Mamanga, Mori Rom the Sangbada, India Miam Dagi. Immigration pass in a Lopata Lupatara, Loram Badu, Hojiki Lupakun Yokre, Kukisib Association Technopol District General Secretary LS Saikozang Waitina. Myanmar gi mi singna Indian territory gi manung da sanglak patadi apan ba mathi yaudana immigration fee phau ba chingdana gari masa sing da sangna rakli maham ase teno par di mori da tha ko di pang thok pa miyam gi numita kayara khana pukhala baso ngasi phau ba khongthang ma ta pai kalaktre hinam singa sigi matha da Manipur laingak amani India laingak ani na yang sin bina ba pause lakli adudi makoi gari Sanglaga, Equiga Gari Sangba Yadradi, Makoi Gari Sangdo, Tingsra, Natradi Equigi Gari Su, Balmada Sangangaise, Government of Manipurna, Masi Atubada, Initiative Lobirga, Equigi Gari Su, Friendship Ne Herga, Friendship Gi, Asing Butoxe Haina Nasi, CB Association Secretary, Government to appeal to we, Masi Ayaba, Equigi Su Sanganaba, Government of State na, Government of India na, si Initiative Lorga, Sangangaise, Initiative Lobu. Masaga sahi tara-tara kak tengah di binipi masama bu mai them tong ni kai khum napa manghan bada sena ba army personnel ama bhadron matik sab serak pibi na ba victim gi bu manung gi mari dai na basing gi pungin sing silakli thodo sahi salim sahi asik April 10 hum dagi nimidang pung mapan makhairam ta bada drop police station manung sarba kollam da thoke bani thodo sida victim ohora binipi masa se hosi class 12 tamlibi mahiroi ni mahiroi ni masa si bu kai khum napa manghan ki bami adana andro khunau digi haikruzam sitaranjan apopa ais munal sahi kuntrani Mahaze Jammu and Kashmir da army personnel oina posting tari hairi. Tadosi mata ngasi Manipur Press Club pau missing unap dan pim sa sigi mandom sana haikibada numit asida sitaranjana mahaka chidaba nupim sa asimaki yumthang naba mamana ba amagi mayumda nupim sa siga ahan boina uneke makhoi ani mari daina basu kuidri adubu sitaranjana kodong saba lora ka nupim sa sibikai naba mahan kibani nupim sa sina mahak puduna sana ba haisapda matam khar lekhi si haira thiam duna thamki madagi tugda lawbangam laroi Nungsina ba laisai natabali sa sakki ba laiti haina nupa asina phongtoraki tadoga sigi wari adu nupi masa asina masi amadi leirak padagi ikai khomna ba lopi khre haiba khangmangam lakibini masigi mamangda nupi masa asina masagi amadi manungi ijat kibidigi wari pumba losin thamkibani व्यक्ति मोरबी निपी मसासी बंदोम साना मखा तारादन थदोसकी मतंगदा नुपा मयुमदा सप्तुना हाइजबदसु थौसाद्रे लोनेना वुमेन पुलिस पोरमपाता ममांग थागे कुमापन वाखतपदा मरा लेब नुपा असै फाना बहोनरी हाइना मतम मांगहन्दुना लेरे जेनिम्स तोखिबा मेडिकल एग्जामिनेशन रिपोर्ट पीना हाइजबदसु मरि लेने अथॉरिटी ने बिबिद्रे मरमदना नुपी मसासी अवाब येंबिदना मरा लेब चित्तरंजन हारिबा आर्मी पर्सनल असि अथुबदा फाबिदना सेरा पिबि हाइना पिल तौखि पिओबी इज्जत मंगाला मसा मतंद सोसाइट तौबा अदुगा मसा मतंद साइकी लापा सिगी प्रॉब्लम मैम जे कनाना पुगदोइबा तौबंग मरोय मा आर्मी नि हाबगी मोंग द फोर्स द मुक्तना लेबसे सिजो कोइना यामना नुंगाइते अदु सिगी पोसे कोइना मतिक चाबा आर्मी ओइसनु जोजितना ओइसनु हाबदी मसा नुपी अमा द माना नत्तबा लिसा चलमबगी जमक्ता मतिक चाबा पनिशमेंट पिबियो वुमेन पुलिस स्टेशन दजो कोइना सिगुंबगी दमक्ता वाकल्पा कंप्लेंट तबु मतमदा कोइदा थेंगदना थंबीबा अदुगा इकुसिबु मतम जाना फागत पिदबसिगी दमक्ता जो अखोजु याम पेंदे सि मरी लेनबो अथॉरिटी ने यंगजनबियो मणिपुर की तमथिरबा अमुबा लो सिंग लौथोकदबनि हाइबा खलाउ लाउदना मसा मतोंद मई थाजदुरा मणिपुर मियामगी बहुत सिंद्र लैखिद्रबा अथौबा पेबम चित्रंजन मंगागे तरामरी रक सुबह डेट एनिवर्सरी लालेबा अगस्त 13 पाक्थोलगनि हाइना मणिपुर स्टूडेंट्स फेडरेशन ए मेसेज मसेरोलमदा हाइरी लोइनेना नमिनासिदा थरमसगा मनुसना क्वाखथेल तखेलबम लैखाइदगी थाउ ग्राउंड फाउबा मियामगी ओइबा साइलेंट प्रोटेस्ट रैली अमसो सत्कनि हाइरी थरमसिदा लमदमसिगी मियामना सरुक याना बसेरोलसिदा मखाताना पुनिंग सिंगसिलकली Bandit Moirangthim Narendra Laikhidabga Mari Lainana Manipur Yapun Saktam Sagatpa Highway Hidamda Nomi Oba Memorial Lecture of Manipur Press Club Pangthokre Manipur Historical Society na Sindra Pangthok Pataram Asigi Matanda Society Asigi President Sapam Baigena Haikibada Prehistory Matamdiki no Hauna Manipur Gimia Masi Kankui Surung Abadi Tarol Surung Niki Horokivni Haina Laundari Ngali Matamdiki Hauna Ningtau Panvaleva Masakaya Supalami Madig Matung Tongan Lairam Basing Pun Sindra Manipur Semlakuni Manipur Yapun Saktam Sagalapada Akanaba Purup Ama Kaktan Sakat Kibandate Landamasid Laminary Purup Singapura Manipur Sakalapani Adona Housing Manipur Sakam Singer Passing Tangadona Pun Saktam Ngawina Batau Tai Haiki Akogi Manipur si Tain Habatare, Akogi pre history given da Akogi Kankui Kepta
adagi tharol surungda asina sing mami si adum thaina dagi le eta pre-history period dagi adagi mathang da ma khoi ge khare advanced stage la pa matan da proto-historic period ha nam la kani proto-historic period si da na khoi ge khudam wana da kobru gi matam adagi purei rom gi matam wang pren gi matam smai ta da manipur tampak ki akoi bada khoi ge khar khar kangak pa ha batare manipur tampak si khoi ge geological finding gi matung matam am da so wa pa amo rem ba aduna masina kanghel akpa matam da khoi ge mage akoi bada ha batare khoi ge mi sing ase sum khun ta sale Madau karabna laumi singi poto hengan hangada ge madi North East ahan boy ne linkhaleba private institution Pandit Din Dayal Upadhyay Institution of Agriculture Science ulawna miyam da karamna kana ba pigin habi matang da khanani ne bagi tharmama institute asigi Atal Bihari Vajpayee conference hall da pangthokrai mifam adu institute asida naungna ming salakliba mahiroi marpudra makhoi gi parents sing abdi mahiroi sing adubu takpi tambi ga doriba oza sing marakta pangthokibani tharamadu da institution asigi chairman soiri bahana gi former union minister T Saubana kunai asida tongan tongan mioi makhal kaya hingli adubu laumi sing na putok pat sinjak na khoi chadan hingli bani akhoi tamiba mai ase season adana matau krabna laliba sahi lisini kun phawda laumi sing income hengat hangada ga habi wakal londa makhoi bu mating pangada bani haiki America na khai ki hana chawkhali ba China na chawkhali che agriculture yana chawki ba chinja ga ko si hana puthok na ba ne ba second lambi hard education lai agar chinja yaw dana harene education ya maru ne ne bi do no bi kya ni sara hai sakcha da education phaya da sakcha da na kai to ko na na ai koi food ai chinja ga ko se iman head ko head da da ko mi lu hai shi ke chinja sejak bahai saya koi Manipur bi lihata sini mentoring ni agriculture tam ni saya mari thinking la koi kayo ko chinja jagan ni Sanamahi lining bo India ke minority lining sing manung da section 2 clause C National Commission for Minority NCM Act 1992 ki matung ina minority religion manung salhana ba India ke President Prime Minister National Commission for Minority Chairman Union Minister Minority Affairs Manipur ki Governor Chief Minister MOBC Minister Nasingba Singda ngasi Committee on Inclusion of Sanamahi lining in the list of minority religions of India Salai Merel na memorandum of Peace haina zero lamana hairi Home Films Manipur na putok pa Manipur feature film inamagi ira thoni thoram ngasi pangthokre thoram adu sangai prokta leiba producer Chandra Kumar Takhelamamgi yumda pangthokebani Gokul Boni Bala Devita Bijuna saktam langba film asi Manipur State Kala Academy 2015 da best play takeba inamagi part 1 amadi 2 gi wari da yumpam oidana puthokani director Homesorina direction piriba film asi lisini talamapan gi January 19 da lanthokna ba pandam thamli hairi Kabui Mother Association Kama Manipur ki President oina thau purambe ima kakom lunglu kamaina hokhiba July 19 da laiki dabda Manipur Peace and Integrity Council Mapi Council na serola madawa phongdorli ima kakom lunglu kamaina hinglingi matamda kabui phurup ki danatna kangla mai gi su thau pudra lamda masagi apun be saktam gi nabak lorama thodang sing puari da lehorok rehna serola sina makhatari Manipur da ahan boy ngasi Blue Sand London by Design gi showroom ama ngasi sangageng airport manak talaiba NGS building da hangtokre hariba showroom ase Manipur film gi maming leraba mamiroi Boni Sharman hangtokhi hariba showroom asida yamna pamnariba Blue Sand ki pothok sing fanglagani Voluntary blood donation ki matana nomi oiba awareness program am ngasi kairembi khok awang lekai da pangthokre Unified Rural Development Organization URDO kairembi khok na blood bank and transfusion unit district hospital Thawal ga khosam dana thoram du pangthokpani blood bank Thawal gi MO Dr Dorendro na role of voluntary blood donation in Manipur ha hiram da wangangki
Soon as a Tarakpa campaign for total education given Usana Wango Dele Wango Junior High School the Sat Tangana Yang Cray, School Sea was our what particular hero Kaya Mai Tambada Wawa Mayonare, learning school in prior structure singing Matik Sadaman and Nisa Sasim with Lady Haina, Sogisero Lavana Hierarchy. Houses Hanavigi Powder. Ahan ba Suntak Purel Singi, Ningsing Mana, Madi Contra Home the Semester level Sabi Championship Task Gitarada Gitaramani Powder, Common Sports Complex Indoor Stadium the Panko Pahorgani. Ngasi all Manipur Sabi Association ni Thomi Singa Madi Pau Misinga Major Kula Liba Manipur Press Club Pangtok Kiba Press Meet Abada Wafa Masitam K Satagadari Ba Sabi Championship mini boys and girls, sub junior boys and girls, junior boys and girls, cadet boys and girls, senior girls ki Masana Singalonena, senior men sub the girls ki overall team champion, runners up Amadi third place ki Manasu Tamli. Ngasi Pangtok Kiba Press Meet to the All Manipur Sabi Association ki President Okram Manglem, Vice President M Arun Kumar, General Secretary S Hamzat Amadi, Senior Member S Hasona Sarukyake, Satagadari Bas Championship Basi Pangtolingida, London Masid Liberiba, Lukayana, Ban, Tobita Bagalina, Championship Basi Mapong Pana, London Masiki Sanaba Pamzo Music na Mating Pang Buhaina, Association Asiki, General Secretary S Hamzat na, London Masiki Miamda, Maki Warul Tamki. Mayam nung sibir padagi koi sabi lupti agin nasi janjan jari basi koi development hai tai han torom dabdi kharga hen matok basda soi bangam ba yaw dana ba hiram kudim mak site tel lai ba mayam nung sibiba hai ba arts nung sibiba kudim on pai mateng pangbir kani duga koi masida suggestion pibi raktana krai da chitei krai da haptal phajani hai bidu mayam dagi koina madugi kenu du pibi rakani sazu pibi rakani England ge Newcastle da July Kulhumdoi ki Kuntra Pau the Satakiba Commonwealth Men's and Women's Junior Amade Cadet Fencing Championship with the West Kongman John Paul Leba yes Ibo Mite Amadi Seram Umbi Begelema Ani Masano Pasaram Bizu Mitena Saber Team Event Bronze Medal Malodana Manipur of the India Givings at Purapangamke Fencer Sea Lissini Mariki Home of International Fencer of the Housing Jose SWC Kongmani Fencing Oza as Transit Makata Fencing Sanabatam Lavamato Listening Taramanga Tarata Rutiki Hona Puni the Leba Army Boys Institute of Fencing Masana Sida Makan Makaka training Satadana Lady Nasi Pencer Welfare Parents Association Common of the Social Worker Congress Common in the Kusanana Pangtokiba Championship at the Bronze Medal of Malorokiba Sanaro Yasi was some Taramamagadana Taram Opitaramda and Santa Kumar Common GP Fratan M Nusire SWC President P Bandan Amati Pencer Welfare Parents Association Common Convener O Gulsanandra Lonana Landamati Masak Naramukana Saruyaki. Marisuba Waikong Gamini Labor Memorial Kendra was mixed league knockout kang tournament Kundrakong Kendra Kangkot semi-finals Sankre. Ngasi Tangmay Bandaleba Ibudo Lizing Ningto Sangland the Sanaki Bakang tournament Asike Marisuba quarter final the Kundrakong Kendra Kangkuna Tongzu Kendra Kangkot Panzal Kuntaruk Taratrok the Vaiti Piramaka Satarli Bakang tournament as semi-finals Sabanke BJP Manipur Vice President Jotin Waikom Namaki Apuki Minda Katsaduna. Pangtoliba Kang tournament as the Manipur Tongan from Singik Lakpa Kangkut Taramatoina group Mariton Kaitokuna Lake matching that to a Hentanaki. Tatariliba Kang tournament as a hand semi final the Yaskul Kendra Kangkut and the Singima Kendra Kangkut Anina. Tasiki Tarukta Labaton Nobagalina and super semi final dana Kundrapom Kendra Kangkut Amazon Sagol Kendra Kangkut Anina Tasiki Tareta Lamba Tonagani. Revida Bulletin Alliance of Miamda Tamzeri. Manipur Sports University Link Nabagi Bill, the National Sports University Bill 2018 as a Lok Sabha passed out. Manipur Kingdom Mango Yabi or Hamala Power in the government has some neglect of the Manipur pre merger status in the Bohana China. MPP na section 1
framework agreement ya ru wafam sing niam na khangana ba MP sing na parliament pokat halo haiduna MP sing yum da masung BJP MPCC office sing da public JCLPS students wing na hayeng ki Impal Dimapur namani Impal Ziribam Lambiri the task force sing thamduna mitop sangsilaba thingna ba tribe sa thamak ni hai amasung fact finding committee ki khongthang athu matam lokatiu BC lakho haina iho hori ba sing aso inquiry manung da di khongsang handok pi haina senior citizens for society Manipur na appendix